Random Pao Matek Khara Russia ki President Putin na Ukraine da mana konsiliba lam marida martial law pansinkre masida Ukraine hairaki martial law palibase meaningless ni pseudo legislation ni Kherson da laiba public sing chenare Russia gi commander na haikribagi tungda madudi mafam sida lan high tense ni sathina kan gadabagi mong ni Kherson da gi meoi lising humpu muk laiba kwet to mathau tagani haiduna Russia na back to ba Kherson gi official sing na phongdoraki European Commission ki President Ursula von der Leyen hai ki missile amadi drones sing na Ukraine ki power station sing de attack to hai base ta sing war crime ni Russia na tawri basilali side amada nauna amok Turkey amadi Greece ki marakta tense ama oina bagi phibam lakli Greece amadi Turkey thangnai Turkey na samudra da laiba Aegean island da changsilaktuna oil amasung natural gas thigalakpani Turkey ki wadi masi makhoi gini adubu open handling tawngilakpani masi 1996 adwai dagi khajik haurakla wafam ni Greece na hairi Aegean island se nakhoi gini haibia kiroi masi da wa ke lairi masi da ekhoi gi army ching thamde but talk amadi leiki hekta sang bayaroi masi Greece na haibani adubu Erdogan haikre nangna sanganu hairaga tagadaba natte ekhoi gi lamni madu amasung ekhoi at any moment sanglakani wafam si country ani ase tension winrakli from sida mairak maijau hokibaki chance yamna high ni Saudi Arab amadi United States ase matai managum leirakpani hokiba chahi kharadagi Saudi Arab ta American white singi colony leiribani yamna thakwangna adukumba relation ado luhongba kaina bagum handak kaina bagi piwamdala lei USA Saudi gi mathakta yamna nungaiti makoi gi wata te oil production cut tawganu hai pa yati haiduna Next month, America the midterm election of lady handak Saudi plus OPEC countries in the oil production cut to se Russia gi wa kibani masi US na sumna thajai masidagi USA amadi Saudi Arab ko lainaram security cooperation tatpagi mong delay Amor of the France the Santi Latri public protest na maram moiraga makoi workers in daily wage hantan kre masina su akan berprotest horak bani oil amasung natural gas ki shortage yamda lakre country sida masitana tana United Kingdom gi phibam su adu mangai pochai gi mamal high oikre makoi gi main bank of England na interest low gi chang su hengathan kre side amadagi Iran hairakli aikoina Russia da drone piraduna Ukraine the attack to hali haiba se achumanate amasung masida maram aseng ba chingthokna si meeting torga khanna si hairakre ambarom da Russia na so hairi makoina Iran da gi drone lode ambarom da Ukraine gi army sathina kanna Russia na lawraba mafam sing hanna lawgani haiduna counter attack chathari ngasi di nauna Russia gi war commander semkraba sargoi soiguna admit tawkre Kherson gi phibam lui masida sathi balan oigadori aduna public evacuate taw mathau tai nongpoklom da North Korea na amuk defense drill tawri bani haiduna artillery masing naidana kapthokre makoina kap liba artillery sing South Korea ki sea coast lom dieng lagani masida South Korea yamna tension ni North Korea na utning libati makoi ki nuclear capability asida singnak pa any country bu defense topa ngambagi sakti layasini Ukraine da haukiba pung kunmari dasu yamna sathiba air strike sing chathari hujik chathari Ukraine ki Kyiv city gi mafam kayata amasung microlab na singbata mafam singda yamna akan air strike ni maramatuna public sing mi pinary asok apadokle amasung public property kaya amang ata thokle haidi so thanks for watching